Security Force na laukat pa cheksin thaurangi manung chan na ngasisu Kangpokpi District ke tongan mafam singda thiba humbagi thabak chathana bada Kuki nupi singna athingba pirakre. Kuki militant sing attack ta Impact News ki cameraman L Kabi Chandra sokraba matung Imphal East District ke Thamna Pokpi Sanasabi Yaingang Pokpi amadi Santi Khongbal area amadi masiga tainaba Kangpokpi District ki mafam singda Security Force na thi humbagi thabak chathana bada Kuki nupi sing na thingduna Operation Mai Pakhan Kidraba Matung ngase yupung nipan makhaya duwaidagi amukhana paramilitary force singna jingthakta operation chathanaba kakhatpada ngasi suguki nupi singna athingba piduna go back Indian Army haiba kholau lauduna khongjang changsinki लाइफ बोले सो ले ले दूं गाना ये सब दियो है मी पीते हो सब दियो है नूते हो मार्क्स बोलो को पता है नहीं है जाओ नो प्रेशर सन हो तो के हम दियो तो बाव है हो तो